Helicopter kaibada Meeoi teret Sihankhre Ngasi Uttarakhanda helicopter ama kaibada Meeoi teret Sihankhre hariba thogdo asi ngasi ayuk pung 5:30 taba matamda Uttarakhand gi Kedarnath-tagi Gubkasi chatpada Kedarnath-tagi paikhatpaga ikan kanadana helicopter asi pokhaikibani hariba thogdo asi Gaurikunda gi forest area da weather condition fatabada pokhaibani pokhaikiba mafamda SDRF team Sihankhre rescue operation gi damak Uttarakhanda hojik ngayaki mamangda helicopter crash tawbada Meeoi teret sire haidi India positive case lising teret kachamri shure mapan sire Union Health Ministry nangasi thorakiba report amada leba sigi tongan mafamda anauba COVID-19 gi case chaniga humpuga mapan thengnabaga loinana ngasi fawbada puna mayoknaba positive case ki masing lising teret kachamri shure aduga haukiba pung kunmari gi manungdana laina asina maram oiraduna Meeoi mapan gi punsi mangankhre hairi Chin Kuki Furup Singh ST list ki lauthoknaba India ki President yauna PM Home Minister amasung Travel Affairs Minister da memorandum Sihankhre Manipur da changsel lautuna lairiba Bangladesh amasung Myanmar dagi horakpa illegal immigrants sing Manipur dagi lauthokhibaga loinana Chin Kuki jo Furup Singh Manipur gi ST list ki lauthokpagi tangai fadaba lai haina MMTU gi magai dagi India ki President Prime Minister Home Minister amadi Travel Affairs Minister da memorandum Sihankhre Union asigi cherol amana hairibana Ministry of Home Affairs na May 18 State amasung Union Territory singda numit kuntrani gi manungda Bangladesh amasung Myanmar dagi lakpa lona yada na changsilakhiba mitop sing tanthokhi ba kanba yathang thokrabasu Manipur gi PR government na lokhatpagi mami tadri India gi atopa state sing maruaina Assam Arunachal Pradesh amasung Tripura da mitop sing khandokpagi thabak na lokhatli June 8 da Assam government na mitop chahumga kuntra immigration Exclusion Act 1950 Sijanaduna Tanthokhi haibagi fong saba pau tari Manipur da illegal immigrant masing yamna lay haibasi mayamna ikang khangnaraba wafamni adubu hojik lairiba PR government na thaba amata lokhatabasi laibak thibani MMTU na Manipur da karamba illegal immigrant sing laibage haibasi khangdokpaga loinana makhoibu thunamak Manipur dagi tanthoknabagi thabak lokhatpiyu haine India government amadi Manipur government ta ngarang June 13 da Memorandum submit tawkre hariba memorandum aduda 1971 gi Bangladesh War 1962 1988 amasung 2021 da Myanmar da thokiba military coup na maram oiraga Manipur da chensilakhiba mitop singi matang da kupna ningnabaga loinana thengkhang kaya da kilometer 349 sangba Manipur Myanmar border da chensilakhiba mitop singi matang da wafam kaya panki British na Chin Hills laiba mising book Chin Kuki Lusai Hills laiba buna Lusai Kuki aduga Chin Lusai Hills India da chensilakpa mising buna Kuki kawi asengbadi Kuki haibasi Burmese ki wahaini sampuba sing haibani Kuki bu maitai bu khongjai kawi khongjai haiba wahai asi khongsai haiba wahai gi lonthrai ni Chin Kuki amasung Lusai bu khomjelaga jo haina khangnai Manipur da ihan hana changlakhiba Chin Kuki jo drafty khongsai ni 1945 ta Maras Narsingha gi matamda changlakhibani kom aimol anal chiru chothe koireng purum Lamgang Sakang Moyon Monsang tribe singdi Maitai Puyada Maitai Kom haina yauba thengnai Maitai Kom di Chin Kuki jo tribe nati makhoi gi lon culture institution Chin Kuki joga khenai Maitai Kom yamna kuraba matamdagi Manipur gi praja oiduna lerkhibani British na lana Chin Maitai Kom bu ol Kuki oina laukhibani aduna Chin Kuki jogi scholar khara na Maitai Kom gi Furup Singh bu Chin Kuki jo tribe ni haribasi lali Chin Kuki Furup Singh thengkhang kaya da Manipur da chensilakhiba asina maru oiba maram oiduna makhoi gi population asi 2011 gi census ta 4,48,214 yorakhibani historical record sing amadi makhoi masana ijaba lyric sing matung inna Chin Kuki jo fumnamak Manipur gi wangmada leiba Chin Lusai Hills tagi lakpa mitok ngaktani makhoi loinama horakpada nomadic tribe oiba Furup Singh ni makhoi pumnamak Manipur gi indigenous proof nati makhoi na Manipur gi ST list ta yauribasi lali haibagi warol sing yauri Plane kaidringaida Air India gi pilot na distress message tharamki Air India AI Express na flight number 171 retired tawkre Boeing 787 singi safety check hokhibaga loinana Air India gi flight kaya delay tawrokpa yai Ahmedabad airport gi paikhalakpada residential area da tasinduna kaikiba Air India gi flight AI 171 adugi pilot na plane adu kaidringaida Ahmedabad airport ki air traffic control ATC da thrust not achieve falling Mayday haina distress message tharak lamki hairi
Flight 171 gi distress message asina laibak thiraba aircraft asigi aroiba communication oiki. London gi Gatwick aircraft tamna painabagi damak Ahmedabad airport gi London tamna paikhalakpada medical hostel amada thomjinuna kaikhiba plane asigi aroiba distress message ta phongdok lamba wafam sing asina tarakpadi plane asina paikhalakpa matamda plane asibu manglomda amadi mathaklomda illiba force adu mapung fana phangba ngamdabadagi paikhatpa ngamdana haitharaki takpani. Plane asina kaidringaida Air India gi palona tharaklamkiba distress signal asina plane asi kaidringagi mangoinena amadi laimaida tasindringai mangoinena plane manungda yadaba natraga khudongtiba khara thengnaki haibani. Plane asigi black box phangkibaga loinena Civil Aviation Minister Ram Mohan Naidu na investigation team semna thawdu asi mapung fana thijil halagani haina phongdokkiba laikre. Cheraksida Air India amadi Air India AI Express na tha asigi taragani thoida thokiba laibak thiba thawdu aduda laikhidraba Meeoi singda ikai khumnaba utpa amadi aviation gi puwari da chawna khudongthiba thokpada chatnaduna lakpa kanglun singi matung ina flight number 171 asi repair tawragani amasung makha tana atopa flight singda sijinararoi haina lauthokre. Air India gi Boeing 7878 Dreamliner aircraft asi Ahmedabad gi London gi Gatwick tamna paibada AI-171 haiba flight number asi sizinakibani. Tha asigi taraga taretegi hauna Ahmedabad gi London gi Gatwick tamna paiba Air India gi flight sing asi AI-171 gi mahutta AI-159 haiba flight number asi sizinargani thawong asina Air India amadi Air India Express gi booking system da chawna ahongba puraklagani haigi. Air India khakta natana Air India Express nasu makhoigi IX-171 haiba flight number asi makata na sijinararoi hana lauthoki. 171 haiba number asi aviation gi puwari da Ahmedabad ki plane kaibagi thawdu asi ningsingba oina amadi laikhidraba singi mafamda ikai khumnaba utpa oina amuhanna operate tawduna sijinararoi hairi. Nakal amarom da thawdu asigi matangda India lenga amadi mari lainaba authorities singna order thokiba matung ina Air India gi Boeing 787 flight safety inspection chathaba mapung phana hokre pau se iba matam faubada hearing Boeing 787 Unit 9 hena safety inspection chathaba loikre loinina makha tana safety inspection chatharakpada Air India gi flight kayada ayit apan khara piduna leba asigi mafam kayada Air India gi flight sing delay tarokpa yai. Air India gi maikaidagi kariguma flight delay tawrabadi customer singda mangjongna khangangani amasung laibak thiba thawdu asina maram oiraga Air India gi customer singda khudongchadaba mayokna haliba sing yengduna customer singna Air India gi flight cancel tawba amadi complimentary reschedule tawba matamda full refund tawgani haina su phongdoraki. Cabin crew member oirambi ichol nganthoi Sharma Kongbrai latpamna laikhidabada awaba phongdoktuna imung manunggi awabada saruk yakre. Tha asigi taragani thoida Ahmedabad tagi London Gatwick tamna paikhiba Air India flight AI-171 da cabin crew member oina chatkhiba thawbaldagi nganthoi Kongbrai latpamna flight adu kaibada laikhidaba asi Salin Digital amadi Bahujana Sahitya Academy National Committee of India gi mihut kangbu amana laikhidrabigi yumda hakthengana chatuna awaba phongdokpaga loinana imung manungi awabada saruk yakre. Awaba phongdokpagi thoramga mari leinana Dr. Panjaubam Lanajit Singh Chairman Salin Digital na hai yamna pamjana thabak tawjarambi ichal ibe manganthoi Sharma Kongbrai latpamna Ahmedabad chathokkiba laibak thiba flight kaibagi thawdokta laikhidabasi thamoi sokna nungaite thohaningdaba thawdo asida laikhidrabi pumnamaki mafamdasu awaba phongdokchari. Aikhoi mioibagi punsi ikananasu tamba ngamba nate nongmadi soiduna siragadaba ngaktani aduna hinglingai matam khara asi nungsi chanana hingminasi. Ichal asina laikhidrabasu mahakna Aviation industry da tawjarama thabak thoramsing adudi mutnaidana lehokragani. Laikhidrabigi thawaina lairamlenda ingnu chikna leiruba oirasanu imung manung marup mapang khwai khudingmakna thengna horiba awabada su saruk yazari haiki. Terminal balance ta chenabasing shoot at site tawnaba Assamgi CM gi wafam Congress MP Pradayukna Sawatkre. Assamda terminal balance ki thawdokta chenabasingi mathakta hek ubaga kapkadabani shoot at site haiba Assamgi Chief Minister Himanta Biswa gi wafam Congress MP Pradayuk Brodoloina Sawatkre. Congress MP asina haikibada state aduda tangdu laitadana hotnariba group singi mathakta akanba action lokhatpa mathau tai. Assamgi Hindugi laishang amada sanmakok langsin lambaga mari leinana hojik state asida thokliba kangnuki irang aduga mari leinana MP asina makhata na haikibada state aduda criminal gi oiba hingsa gi thodok thokhanaba hotnariba sing akanba mongda sil tawba mathau tai. Loinana asiguma case sing asida chenaba singi mathakta akanba action lawgadabani haiki. Adumoina ma MP asina state asigi internal security da nungnangba wafam kaya phongdokladuna thodok asida Bangladesh ki Meeoi sing chenaramgadra haibagi achoba wahangni.
ꯀꯔꯤꯒꯨꯝꯕ ꯆꯦꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯕꯣꯔꯗꯔꯒꯤ ꯑꯦꯔꯤꯌꯥꯗ ꯑꯀꯟꯕ ꯉꯥꯛꯁꯦꯜ ꯊꯧꯔꯥꯡꯁꯤꯡ ꯆꯠꯊꯔꯕꯁꯨ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯏ ꯍꯥꯏꯕꯁꯤꯗ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ꯫ ꯄꯨꯂꯤꯁ ꯑꯃꯁꯨꯡ BSFꯅꯆꯤꯡꯕ ꯑꯦꯖꯦꯟꯁꯤ ꯀꯌꯥ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯣꯏꯅ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯉꯁꯤ ꯄꯍꯜꯒꯥꯝꯗ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯄꯤꯔꯛꯄ ꯀꯌꯥ ꯑꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯗꯥꯏꯇꯅꯤ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯇꯨ ꯔꯤꯂꯤꯖꯟ ꯊꯤꯑꯣꯔꯤꯒꯤ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯤꯕ ꯑꯁꯤ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯕ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ RSS ꯑꯃꯁꯨꯡ ꯃꯨꯁꯂꯤꯝ ꯂꯤꯒꯅ ꯇꯨ ꯅꯦꯁꯟ ꯊꯤꯑꯣꯔꯤ ꯄ꯭ꯔꯣꯄꯣꯖ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯄꯨꯟꯁꯤꯜꯂꯗꯨꯅ MP ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯌꯥ ꯅꯤꯡꯇꯝꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯇꯣꯛꯇꯨꯅ BJPꯗ ꯌꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯄ꯭ꯔꯣꯆ ꯑꯃ ꯑꯣꯏꯅ ꯀꯝꯃ꯭ꯌꯨꯅꯦꯜ ꯄꯣꯂꯔꯥꯏꯖꯦꯁꯟꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯦꯟꯀꯔꯦꯖ ꯇꯧꯏ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯖꯨꯟ 16ꯇꯒꯤ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯍꯧꯗꯨꯅ MBBS, BDC ꯑꯃꯁꯨꯡ PG ꯇ꯭ꯔꯦꯅꯤꯡꯁꯤꯡꯒꯤ ꯑꯦꯀꯥꯗꯦꯃꯤꯛꯀꯤ ꯊꯕꯛꯁꯤꯡꯁꯨ ꯍꯧꯔꯒꯅꯤ꯫ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎꯗ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯨꯔꯕ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ (ꯖꯦꯅꯤꯝꯁ) ꯊꯥ ꯑꯁꯤꯒꯤ 13ꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯊꯧ ꯇꯧꯕ ꯍꯧꯔꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ N. ꯎꯁꯥꯔꯥꯅꯤꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯏꯆꯥꯎꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯦꯟ ꯕꯤꯜꯗꯤꯡ ꯌꯥꯎꯅ ꯀꯦꯝꯄꯁꯇ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯗꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 3ꯗꯒꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯥꯎꯅ ꯔꯨꯇꯤꯟ ꯁꯔꯖꯔꯤꯁꯨ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 13ꯇꯒꯤ ꯏꯃꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯌꯥꯎꯅ ꯍꯦꯜꯊ ꯀꯦꯌꯔ ꯁꯔꯚꯤꯁꯁꯤꯡ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯁꯤꯒꯤ ꯃꯊꯛꯇ MBBS, BDS ꯑꯃꯁꯨꯡ PG ꯇ꯭ꯔꯦꯅꯤꯡꯁꯤꯡꯒꯤꯗꯃꯛ ꯑꯦꯀꯥꯗꯦꯃꯤꯛꯀꯤ ꯊꯕꯛꯁꯤꯡꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡ, ꯁ꯭ꯇꯥꯐ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯃꯊꯧ ꯇꯧꯕ ꯌꯥꯅꯕ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡꯕꯨꯁꯨ ꯗꯥꯏꯔꯦꯛꯇꯔꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 6ꯇꯒꯤ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯨꯔꯕ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯕꯨ ꯁꯤꯠ ꯁꯦꯡꯕꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯆꯤꯡꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯅꯧꯅ ꯃꯤꯑꯣꯏ 3 ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ 9 ꯁꯨꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯇ ꯃꯤꯑꯣꯏ 2 ꯑꯗꯨꯒ ꯏꯝꯐꯥꯜ ꯋꯦꯁꯇ ꯃꯤꯑꯣꯏ 1 ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 1ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯀꯦꯁ 9 ꯁꯨꯈ꯭ꯔꯦ꯫ ꯍꯦꯜꯊ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯖꯨꯟ 1ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏ 51ꯒꯤ ꯁꯦꯝꯄꯜ ꯇꯦꯁꯠ ꯇꯧꯕꯗ ꯃꯤꯑꯣꯏ 9 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ꯫ ꯉꯁꯤ ꯐꯪꯈꯤꯕ ꯇꯦꯁꯠꯀꯤ ꯔꯤꯖꯜꯇ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯃꯤꯑꯣꯏ 2 ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯄꯣꯖꯤꯇꯤꯚ 1 ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯄꯦꯁꯦꯟꯠ 9ꯒꯤ ꯃꯅꯨꯡꯗ 3ꯗꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗ ꯂꯩꯕꯅꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯤꯁꯆꯥꯔꯖ ꯇꯧꯕꯒꯤ ꯑꯃꯗꯤ ꯔꯤꯐꯔꯦꯜ ꯇꯧꯔꯛꯄꯒꯤ ꯔꯤꯄꯣꯔꯠ ꯂꯩꯇꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯏꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯐꯤꯚꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯤꯑꯣꯏ 1, ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯃꯤꯑꯣꯏ 3 ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯤꯑꯣꯏ 4ꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 15 ꯇꯦꯁꯠ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 3 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 51ꯒꯤ ꯁꯦꯝꯄꯜ ꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯇꯦꯁꯠ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯍꯥꯏꯕꯗꯤ RT-PCR, TrueNAT, CBNAAT ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁꯠ ꯇꯧꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯝꯖꯥ 2020ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯀꯦꯁ 1,43,045ꯒꯤ ꯀꯦꯁ ꯂꯩꯈꯤꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 1,37,893ꯅ ꯐꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ ꯑꯗꯨꯒ ꯄꯨꯟꯅ ꯃꯤꯑꯣꯏ 2,149ꯅ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ 268 ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗ ꯑꯄꯨꯟꯕ ꯀꯣꯚꯤꯗ ꯑꯦꯛꯇꯤꯚ ꯀꯦꯁ 8,900 ꯌꯧꯈ꯭ꯔꯦ꯫ ꯀꯣꯚꯤꯗꯅ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ 38 ꯁꯨꯈ꯭ꯔꯦ꯫ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ ꯀꯦꯁ 268 ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯀꯣꯚꯤꯗ ꯑꯦꯛꯇꯤꯚ ꯀꯦꯁ 8,900 ꯌꯧꯈ꯭ꯔꯦ꯫ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗꯅ ꯅꯥꯕ ꯃꯤꯑꯣꯏ 9 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯀꯣꯚꯤꯗꯅ ꯁꯤꯈꯤꯕ ꯃꯁꯤꯡ 38 ꯁꯨꯔꯦ꯫ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗꯇꯒꯤ ꯐꯗꯨꯅ ꯃꯤꯑꯣꯏ 1,938 ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯃꯤꯑꯣꯏ 13,968 ꯐꯒꯠꯂꯛꯇꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯦꯔꯂꯥꯅ ꯑꯄꯨꯟꯕ ꯀꯣꯚꯤꯗ ꯑꯦꯛꯇꯤꯚ ꯀꯦꯁ 2,109 ꯂꯩꯗꯨꯅ ꯑꯦꯛꯇꯤꯚ ꯀꯦꯁ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤ꯫ ꯒꯨꯖꯔꯥꯠꯅ ꯑꯦꯛꯇꯤꯚ ꯀꯦꯁ
1,138 leiduna anisuba amadi West Bengal na active case 898 leiduna ahumsuba oiri. India gi oina COVID positive case 8,800 sure MLA Joy Kishna relief camp sing da marks Sihankhre. India gi oina haukiba pung kunmari asida COVID ke anauba case 2,308 thengna kibaga loinana leiba asida hojik fawbada COVID ke active case punna 8,800 sure hariba matam asigi manungda COVID na Meeoi 8 sikibaga loinana hojik fawbada COVID na sikiba migi masing 38 sure state asida hojik fawbagi oina COVID ki case 5 confirm tawre mara asida thangmaiban kendra ge MLA Joy Kishna maha ki kendra da leiriba relief camp sing da marks Sihankhre. India gi oina Gujarat na COVID ke active case 1,138 leiduna khwaidagi wangli. Masigi mathang dana West Bengal da 494 Delhi dana 4humphudara Maharashtra da humphugahumdoi Karnataka da 518 amasung Uttar Pradesh da 295 sure maraksida COVID-19 laichot ngakthokpada mateng oina bathangmaiban kendra relief camp ahum da ngasi kendra sigi MLA Joy Kishna face masks amasung hand sanitizer sing yenthokpa hokre khoyathongda leiba Tombisna High School da hangba relief camp cha pangthokpa chamatharam amada thangmaiban kendra da leiba relief camp ahumgi inmates singna sijinanaba face masks amasung hand sanitizer sing yenthokki face masks amasung hand sanitizer sing yenthokkiba aduga mari leinana MLA Joy Kishna haikibada mi kungna leiba Manipur gumba apikpa state tadi COVID-19 laichut ki theng asi adugi matik chauna phangli maram aduna laichut asi ka hena Sandoraktri ngaida lokhatpam thokpa section tharang lokhatpagi tangai fadabalei wakhalon asina mang tharaga thangmaiban kendra gi manungda leiba relief camp ahumda face masks amasung hand sanitizer singen thokpa hobani khongthang asi relief camp ta hana paikhatpa hobagi maramdi IDP singna relief camp ta leibagi mawong asi yamna kungna amasung yamna chingnaba mawongda lei asiguma fibam asida COVID-19 positive oiba yawraklabadi hena sathiba fibam amma mayoknarakpa yabagi oithokpa lei maram aduna ngasi mahana paikhaliba khongthang ase atopa relief camp sing da paikhatpa chungani masida mari leinabadi shi amasung relief camp chalairiba committee singna akhanaba mieng changhaningi thangmaiban kendra gi oinadi COVID-19 laichuttagi ngakthongnaba thabak thoram sing mari leinaba department na tawraktrabasu mahakna ngamba thodang lawgani haina phongdokhi amaramda haukiba nongmanini asida Manipur da su sabagi chang asi aduki matik wangkhalakli oiraliba fibam asi thengnage hairabadi miyamna umang yokhatpagi thabak thoram sing paikhatpa mathau tai thangmaiban kendra gi oinadi ngasidagi Tombisna High School da su uthabagi campaign chathaba hauragani tharang asi makha tana kendra sigi tongan mafam sing da su paikhalagani maduda changgadaba khudingmak mahangna puthokani campaign asida yauningba kendra sigi club amasung organization singna pau forokpa yagani amaramda handak Air India gi flight ama Ahmedabad ta kaikhibadu da Manipur dagi cabin crew ani yaukhibadu yamna laibak thiba thodokni makhoi imong manungi awabada saru yari loinana makhoi ani gi thawaina lairam lenda ingna chikna leiruba oirasanu haina MLA asina makha tana phongdukhi